mayam ahan amuktada PK channel Pothaminasi Khaminasi channel asigi maikaidagi adongi marup kamesur mangangna mohut sinjere haraga taram noksari amadi koknona khurumjari ngasidagi hona channel asina miyam gidamakta Khaminasi haktang orsu Pothaminasi haibagi wakalonda tangkak naina sandokjagadaba kuwak mahigi fall haibasigi matangda makoktagi hona aikoina yengba yaba kari kari lei khangba yaba kari kari lei aikoina khangouba yaba kari kari lei amadi kuwak mahiji karamna yengani haibana singba singasigi tangkaksi yam khare changmana maram oraga episode 9 tangkak 9 sandokjage madugi manungda ngasi ahanba tangkakni miyamna kudol tamjagadoribasi ngasigi tangkak asi kudol tamjadringi mangoinana miyamda nuksijarabagi viewers sing subscribers singda request amatang tawjage hausi aina uthokjariba channel asi pukaida knowledge masi aigi marup amagi aigi colleague amagi नौना हांदोक्सबा YouTube channel amani masida nusijarba viewers sing subscribers sing nasu tongan ba asengwa thokiba thodok amadi angagbo thokiba thodok kayama miyamna channel asida changma matamna ubo phongbigani channel asibu hingan view amadi miyamna support tobiduna like share amadi subscribe to view haiba wafam masi masu miyamdagi request tawjari lonana hariba channel asi pukaida knowledge asi miyamna yam tuna 1k yawan view amadi support to view haibasi hana thamjari loinana ngasigi thamjariba hiram ahan ba tangkak oina thamjariba khubak mahina kari hai haibasigi thamjariba tangkak sing asigi ngasigi oina thamjariba khubak mahi si koina sakyen mingchen ni hainaribani koi punsigi oina di adu karamna sakyen mingchen oriba loinana sida ahan ma tangkak te hoina kari kari yengbi yai haibidugi matangda mapung oina khubak sing sida khubak mahi khaknatana khubak sida yauriba khusa sing sida ikoina rasi tarani thoisu yauba haitare masi chingchi kari kari no karamna yaui haibasi adum ikoi yengminar ka khangminagani ngasigi ahan bagi oinadi chorak pakhara takjage aduga hairiba taksariba mai sing sina kari kari fall piri haibdudi nomagi adum ikoi tangkak naina sandokjarake khudol tamjage khubak mahina kari hari habasigi ahan ba tangkak ahan episode kudol tamjage ahanbata ngasigi ahan tangkakta aikoina khangminabada tangai phadribasi mapung oina khubak mai habasi aikoina miyoibagi punsi magi oina haukiba amadi hauji loinana lakadaba tunggidamakta yengba yaba sakyen mingsen amani haduna aikoina haibada haimen matoklaroi habasi mathamjage aduna khubak mai si yengdringi mangoina aikoina matum kuinagi mamangdagi hona channel asina so thamjadon laiba tongan barasi full kya sisu aikoigi khubak sidi yauriba rasi tarani thoisi khubak ki matakta leriba khusa singchigi aikoina khusa mapungoina khubi yaudana khudon bidagi khunawbi phawsida ta tongan tang ahum yauriba sida tang mari sida aibadi khusa mamda yauriba tang ahum sida rasi ahum yauri harga khusa mari sida punne koina rasi tarani thoisi yawi hariba rasi tarani thoisi karam jagada dai haibdasu ai makhada mu kudol tamjarake uthokjaraga aduga ahan badamuk ekona mathangda yengba yarisi mapungoina graha singsina karai de lei loinana hariba mai singsi maru oiba mai singsina leirisina kari no haibdu kudol tamjage ahan bada ekona hariba rasi tarani thoisi mapungoina karamna yengani haibasi matamjage ekona khupi yaudana khudon bidagi horaga khudon bi sidagi thiba horokpaduna khunawbigi makhong phawbasida aikoina yengba yagani habidi khunawbigi maru phawbasida aikoina rasi tarani thoisi yengakpa matamda loisingani habasi mathamjage karamna yengani habado huji ai kudol tamjage huji aina uthokjariba ahanba aikoina leiriba khudon bisigi ahuba tang asida leiribase aikogi mestra sidagi hore mestra sidagi hone koina thiba horani mestra sidida yauribase mapung oina ahanbada khudon bisida mestra din rasi lerani mayai sida bris lerani aduga ahum suba makong sidana mithun rasi lerani aduga khuyaidana khuyaigi ahan matang sidana karkat lerani mathangde mayai gi tang sidana singha lerani aduga makongdana kanya lerani amuk aikona kuning thaudamuk yeku matamda ahan matang sida tula lerani aduga mayaida brisik leragani aduga makongda dhanu lerani loinana khunawbidamuk khunawbigi ahan matang sida makar lerani aduga ani suba tang sidana kumbha lerani aduga aroiba khunawbigi makong sidana minna lerani asumna ikoina ahan bada leifam masima ngasigi ahan matang kaksida sima yengminasi
matung tarakpada graha singse karam graha singno aduga kari kari numit lei haina khangnabage habdusu miyam du khudol tamjage hauji aina uthokjariba makhasiti yawriba graha sing asigi maming singse amudung yengbiyo mayam hariba graha sida yawrisi koina Ravi, Chandra, Mangal, Buddha, Sani, Brihaspati aduga Sutra, Rahu, Ketu, Indra, Rudra, Varun hariba lariba singsi manungda mapung oiba Rahu koina graha mapan habidi Rabi dagina Ketu phau basida lariba singsi kari kari chingbage habdo amuk thamjage Rabi sida chingisi koina Nomaijinggi graha haiduna khangnai Chandra sina ningthokabagi leifam haina khangnai aduga Mangal sina leibak pokpagi graha haiduna khangnai Buddha sina yumjagesagi graha haiduna khangnai aduga Sani sina thangjagi graha haiduna khangnai Brihaspati sina sagol selgi leifam graha haiduna khangnai Sutra sina Irai gi graha haiduna khangnai Rahu sina Rahu Sanskrit haina khangnai graha se aduga Ketu sina mapung oina Ketat Sanskrit haina masi Sanskrit gi maroni leirisi ko ayambana asi koigi lon dagi khara sum tongan bala ane doi koigi lon gi na mapung oina yawrisi Nomaijing dagi na Irai fau da leiriba taruk taret fauze sidi khoni yengsi magi leifam mu ina takcheri singe masi karigdam da panjari no haba targadi hayeng aina kubak mahi gi matang da matung tarakpa tangkak sing ina takchera ku matamda sigi leifam sina Rabi sina kari gi singi aduga sagol sel sina kari singi habdo ai sagol sel gi mai si jaga da yengani si mafam ji si legani habina sing masing je mathang manaw naina thamjar khige dob leiri aduna hariba graha sing sida lerise sagol sel na kari no Nomaijing na kari no nithokam na kari no habisi koina hana sigi maming sing si kari no habisi koina khanghoba tangai phadawam leibana maram orga miyam da hana masi ma thamjabane aduga matung tarakpada hauji aina uthoksariba mapung oiba koigi mai sing chorang khoi khubak khudimak da leriba mai sing si kari no habigi matang do mo miyam da chorang na khra thamjage leriba graha sing si mapung oina koina leriba se hojiki Nomaijing ne thokab leriba graha sing dugi leifam do amuk tanga ai miyam da thamjage hoji aina su mamang su usariba amadi hojiki uchariba koigi khudon bida sagol sel gi mapu legini sagol sel gi jaga sing legini khudol bigi jaga makhongsida aduga kuyaidana Sani gi mapu leini kuning thodana Nomaijing gi mapu legini aduga kunaw bidana jumse sagi mapu legini loinana kunaw bigi makha khuseptana lewak pok gi mapu legini aduga kunaw bigi makha sidana nithokab legini aduga khujeng gi manakta haitari ko khujeng manakta aduga kubi gi makha kubak ki khujeng manakta Irai gi graha legini aduga kubi gi makong maru sidana Rahu legini aduga kubak ki mayaidana Ketu leini habisi koi khangminasi aduna si khanglaba matong da hoji koi rasi gi leifam amadi graha gi leifam je aikoina khange adu magi leifam sina hayeng aikoina tapna matong darakpada explain magi si leiba mong sina sum dogi si leiba mong sina sigi phol legini habisi je mathang na ai habidi mathang manaw na ni koina tangkak na sandok charakaduna maram orga leifam chingji ha nei koina ngasi hana tangkak sida khangan da ya da ba hetare matung tarakpada mai koina yengmu yarisi leiriba khubak mai miyamna khorang ngai beriba khubak mai se karam mai na karam singi habidu amu uthok charake yengmina si ko hoje aina uthok chariba mai singse amde yengbiyo mayam mapung oina aina hoji uthok chariba sina khoigi life line ni punsi gi line ni si leiriba line se masina koi punsi kyam sangani punsi tengin habidu gi yengani karamna yengani habidu hayeng makha taba episode adumak thamjarake aduga hojik uthok cheriba sina fat line koi laibak ki line haitare aduga mathangi line sina koi head kok magi gyan loksing kyam lei head line haitare asina kok ki line sina kyam lei habidu yengani aduga khwadigi maru oriba sigo koi na heart line sina uchariba sina heart line ni heart line sida nungsi nungon gi maram na singba kya dagi si hiram sida yengani aduga sida aina taksare bisina sun line ni then aduga marriage line luhong bagi yengadaba line sina khujep gi yawre bisida khubi gi ngakpi gani kunaw bi gi makha da yawre ba sigi line masa sidi kon lu marriage line on yengani aduga amuk makha ta na khoni yengmi yar si mapung oina line of health haksang kyam phai phati yengnaba gi line na simni amuk aina taksare si yengbiyo then aduga hariba singchina mapung oiba khone yenge harkanda line ato ma graha singina kari lei mayam si punsi lei harkanda rasi gi graha gi amadi magi tongan ma line singchi yenge harkane khone kuwa mai gi top phol ama lei gadam na maram oraga masi koina hana khangmina dab ya dab oi masi gi
hiramsingsidagi karamna yengani amadi magi line sina sigi mong na singana kari fall legani magi line sida sigi chatlagana karam mong legani habadi kubak mahi dugi matung ina kari fall legani habadudi mathang manaw naina sandok charakadaba oibana maram oraga tongan ba line gi oina ai episode naina thamjarake ngasigi ahan matang ka kyonadi hariba hiramsing sigi matang da koi khangminabagi tanja do thamme harganda matung tarakpada aina line gi oina amadi magi mai dugi thamjarakpa hiram khudimukta namuk makhata na yengminasi ngaiminasi haiba wafam si thamjaraga ngasigi PK channel na ngasidagi hona thamjariba khubak mai gi fall haibisigi ahan matang soida tension jenabagi tanja yorole mathangi episode amuk karamba line amadi karamba mai da ekoi neina sigi habidugi matang sodama ekoi puduna laksirage matamadu fawgi oinadi kaina nabi yathang nijagi aina ngangkiba matamda soikiba lankiba kya ama yaukiba haigedobna hayauda hairodobna haikiba kya ama yaukiba taragasu akhang ahi oja guru kya na semdok minanabagi tanjado adum lominasi khudaki oina semana maram oraga ngangthokibda soikiba lankiba kya ama yauram basu yai masigi damakta adum ekoi semdok minasi sadok minasi aduga aikoi khunimak khangminaduna amato oina khangminabagi lambi do yatminaraganda aikoi hingminabagi wakhalon amada pusinminarksi abe wafam thamjaraga punamakpu loiba fawum yeng tabibagi namak ngapkele den thagastari kanglai fangna yai fare